ngasi phongiba toan ba sifongsingi Myanmar yoba akhanaba content sing lokhacharkana mayam da share tawzge hauji Myanmar thokliba thawdo bothok sing duki mati laibak thiba thawdo amani mayam aduga Myanmar gi asukpa khara Imphal la purakre haba pawma ngasi phongiba sifongsin phonari sigi content sing lokhacharkana mayam da share tawzge tentakna Myanmar gi asokpa Imphal la purakre haukiba Mars ki tang kun ga manga gi numidang pung mapan taba matamna Myanmar Tumu town da army na numai kap da sok tun Imphal la purak tuna layeng lakiba miyo ahum amuk refer taraga more da satkre makhoi ahum madugi manung da miyo ama nabe henjilak padagi ngasi numidang Imphal gi Rims hospital amuk pukhalak tuna laikat nakre hairi makhoi ahum asi hana more hospital laikat naraba matung na Imphal gi Jenims ama Rims hospital pukhat tuna laikat narakibane makhoi singa dudi Mr. Phungyu sei kunthra ga nithoi Nayayun sei kunga mapan amadi Nongye thung sei kuntraga mathoini makhoi ahum gi manungda luna sokhiba Nayayun allies kona gi haksang gi phibam sokchilakpadagi more da leba kuki khanglai lompi KKL more block na khudakta amuk hana Imphal pukhalakhibane maduda KSO more block president Lalhi Risang maran su mating pangkhi haina pausna makhatari amazu makha satra point Myanmar da thokliba jujit thawdo wathok maruibi ipausing myam da share tawjarge Myanmar da lanmi singna protest stronghold thugai khre tungan ba thakdok singna miyo ani sikre Myanmar military lenga ki attack sing thingna ba sa tan bagi rifle singumba yum da saba nongmai sing sijina duna misam singi maru eba ngak thokna bagi area ama oiriba Mandalay region gi Mahiyang town gi taruk suba ward ta leiba Lanmado protest based attack ama tawrakhrabi matung ngarang numai jinumita army forcing na anti crew stronghold ama thugai duna mang takan khre mafam dugi miyoi singa dugi matung ina lanmi sani rom na ngarang numi jungba atheng badagi numidang pung tara phawba stronghold aduda attack tawki attack singa dugi matung da masagi sahi taraga humdoi shurab nupa masa ama yauna miyoi taruk rom phakhre military junta gi lanmi sing adugi nakanda siba sing yauki haina mafam dugi likhul sing na haiki adubo misam sing sikidi hairi paw si piba matamda Myanmar nauna madugi marik sumba sing adu sapsana sumbra haiba khangmangam khide Mayiyangi miyo amana Myanmar naw do phungdokpada lanmi sing aduna war zone amada tawbugumna makhoina awuba mi khudingmak nungmaina kapki hairi adubo madugi matung ngasi ningthokaba numiki nungandringai gi mamangda hairiba misam singi stronghold adu mafam dugi miyamna amuk hana semgatki sagatki adubo madu ngasi ayuk pung 13 rom tabda Myanmar lanmi singna amuk hana laktuna amukasu hana thugai khre hairi Myanmar military gi hingsa adu yengsiliba advocacy group ama oiriba Assistant Association for Political Prisoners na February amagi military coup adugi matungdagi hauzik paw leba asida miyoi satret ke kuntra hena hatkre hairi hairiba matam asigi manungda military amasum police na mayi yangda protesting namthabada yamdrabada mi kungomdoi hatkre amaromda awang thangba Myanmar da ngarang sayol loiba numita military lenga ki mayokta athingbasing namthanaba hotnarakibada military na anti-coup protester ani hatkre awang thangba san state ki sokmai town thangja numita miyo ama hatki aduga sagaying region gi kani township ta ngarang numaijing numita nongmai kapra atopa miyo ama sikhi ngarang numaijing numita sagaying region da lanmi sing na mafam dugi miyo ama phakibadagi misam singi military lenga ki forcing gi marakta pung manga sangna mayoknakibagi matung atopa miyo ama sikre misam singa khut thokna khibadu yamdrabada lanmi sama oiramgani haidena su pausina makhatana phongdorakli atopa pawmana mu asumna phongli Myanmar military singna fajinduna thamliba miyoi singi mathakta ot naibigi thabak sathari Myanmar da leiba military sing group amana phongdorakhibada haukiba February thadagi Myanmar military na ku tawduna miyam gi government pu inthukraba matung military junta amuk hana lakhibadubu yaningdaba phongdoktuna khongjang changsiliba miyoi kya Myanmar military na fajinduna thamliba miyoi singadubu military na ka hena ot naibigi thabak sathari haina monitoring group asina phongdorakpaga loinana international community singna hiramasigi matangda ahenba miyeng sangbidrabadi makha tana mi siminagi thakdok kya leba asida thoklaba yana leiri February thadagi hauraga sangsilakiba khongjang singda Myanmar military na miyam tamna nongmai kapagi thakdok singda hauzik phawbagi oina miyoi satret ka kunthraga tere sikre aduga lising ahum ga saniga kun mapan rom phajinduna thamli haukiba numaijing numitasu
yam kindagi miyoi taruk Myanmar military na fajinki military gi maikaidagi di miyoi taruk adu haukiba thangja numiki pung ani taba matamda yankin government office da bom pokhai hanbada sienaba miyoi singni haidi miyoi taru aduna government office manakta bom pokhai handuna Myanmar military kya aso appa nanghan ki haina phongdokrabasu makha taba akupa maroldi miyamda phongdokpa leite Myanmar da hauji military na maralai jadraba miyoi kya phaduna ot naibigi thabak sathari ngarang phajin kiba miyoi taru adugi picture military na salaiba TV channel amada ulakhi makoi sing adugi phibam ka hena suksile haibisi awuba khudimang na khangnari adumai namak Myanmar military gi mayokta kanagumba miyoi amatana phone khulaw lawba ngamnadri makoi gi mayokta khongjang sangsiluba miyoi sing phaduna ot naiba natragana hatpagi thabak sing sathaduna khongjang loi singda kihalli adubo Myanmar da hujumaki oinadi miyam khongjang sangsinbada hanba leitri haina pawsina sumkhatari amasum tentangna lushilakpoina topa Myanmar gi maroiba pawmana Myanmar na Japanese journalist Yuki Kitazumi anirak suboina phajinkre Myanmar gi authorities na Japanese journalist Yuki Kitazumi anirak suboina Yangon da leiba mayum dagi phajinkre haina news report singna phongdorakli BBC Burmese witness na haikiba warol paladuna phongdorakibida reporter adu numaijing numita lanmisingna pharaga custody da thamjinkre mak makhut animak thangat halaga car amada hapsinduna puraga satpadu miyamna uhokhi Japanese embassy na di khudaki oina contact tawnaba ngamkhide military junta gi spokesman asu comment adugi matangna kariguma pakhum amata pirakhide Kitazumina media production company gi Yangon media production company Yangon media professional salai dibani ani neki business daily gi journalist ama oinasu sijinari bani mahak mamangi matamda February thada fajinkre Myanmar gi February gi tarik amada military coup sathakibadugi mayokta protest tawbagi khongjang sangsilibadubu cover pi haibigi wathok mari lainana phajinkhibani adubu mak matung ikan kanadana thadorakhi Assistant Association for Political Prisoners Activist Group ki warol matung inadi Myanmar da lanmina lakholakpa khongthang da sikiba miyoi masing asi satret ka kuntra ka tere sure aduga miyoi lising ahum ga sani ga kun mapana phajinduna lairi haidi mara sida Myanmar gi military ruler gi sip oiriba Min Aung Halaina Indonesia da mathang sayola pangthokadariba Association of Southeast Asian Nation Asian Summit saru yaragani haina Thailand gi maikedi gi phongdokre February gi tarik amada military coup satakhraba matung tarakpar ihan hanba mariba ki khongsat oina Myanmar gi lusing baduna Indonesia da pangthokadariba Asian Summit saru yagani hairenasu pausna su makhatana phongdorakli adu myam hajiki onadi batang sai lusinjrage do anau no bi pausing sinyosoidan leragadi channel sigi maikedi gi myam update pizaraki adu fonga mina sena Manipur top channel gi maikedi gi myam na request tawjirames myam su mot phongdok piramo comment pipiramo duga soi ki balan ki yaw su patok so bi myam ngak pi gani and thank you